mayam ai ngasidi yen mafei ama thongjarage ko aduduga lafu ironba ma lafu iromba se kra toirena handakti aduga tawjarage irombagi ko ngan lawthokpa lore ngari nganba kabi kha hapchanbane aina maru se ana fajana manthokpirani ko aduga ngari ne morok sine asiana nai bidoineba kabi maru se fajana manbirani horen chengna marhaudragadi chaba khotpada horen panba kopa yubudu nungaitedana adudugi maru se ana fajana manthokpidoineba ado mayam ai channel se hangba kuijadribani ko ai channel se maru oina hangjai se atagi nateba sum video singse namdi ad memory oina ba namdi am dum namninge bu ko ise thamningba da thain degi dum khal tham su to thamaude da memory se chandre ana hekta mangbu gumba phone je sinba da ta dumain tawiba da aina sidi tungi sum angang sing hawalaiba tungi mirona su ichai naw sing kha thaba sing adagi kaino ithak thongba su kana gumana khangdaba tamningba khotningba lai taraga su waina sum ai haijabi mo ongse yam khang haidana tawbadi na teba ko adudo sum share tawjabane video se nomagi aina haidi hekta video nam dorabani na hekta araiba kano sem sadana lai fajana thammaga tawbusna chadeba ko ado maroi mapang sida loina hapchanjare to thokpai toning khok dilhau phadigom no yaurabani ko si hapchanjare mem hawdo manbra yango mathang yen mafei mu thongjarage ko ironba sana lon thokre wai khra sangnaba haina aina ka irom hana kam thok loraga aduduga haji yen mafei jong thongjarage silare ko mai ma po masai mai mapang thau sare jira haijalle testa hapjare adagi tilhau hapteba khwai hamasta maroi se tilhau se karum tawbo ngobirani aduga karma chu lesalakpa kansida sing subaga chanama subaga hapirani ko aduga mo hak ngobiro aidi yumda nomoi thong thai bese sum memory hongna bana namjanmani ko haidi video namage na hekta yamna mapot machan chudana laidana ga thambana te adum nomogi thoba adum layam adum thongjabani yam wala paya su dum yam ngakpiyo mayam channel anauba se subscribe taw chanbiyo mayam nuksibiduna video se like comment tawbiro mayam se awa phadigom ni ko ina hamjaisa maroi mapang stage karum ko ngoduni base adegi maroi simula kansida ngasagi yen mafei do ina thangna kitang mayat jat pire horen thummo bani changa ga hena hauna ba dei chaba su chikpada nungai na ko smai to jare mayam video se nambadi kuiyabane yam aina thabak to khasin bagi sum phata lere do phone memory chanjalaktre ngachidi semagena semjare tha ani muk sujingda ba kinum do ngasi video se kaure su chapsabi desmaina kha piri matung sida ita makhung ha khongdirani adidi amu hangdo ani daga ngahang ha leraga hangdo to ni ko makhungja phatlaw hangdo ko nate aina video se thuna bana matam do satlong samjalaga ni ba maina ngobi kopiraga adagi ang sapsa do se khamen sin bese kai no hai kanda khamen sin hau yaw bu sigi tongan no hau hen no phangni ba dum khangju khangbi ni ya na ko adu hen bane ado hapiro singsa bada hapjare adagi indian je koi boiler ni na masa se kanjalaga ui law do khamen sin hapaga tawbani ba khamen sin haptraga di yen je boiler tak na ga photo ta bane tho law bane ba do sidi kan law salaga koiler gi ta tawna bane ba khamen sin hapjai se maru oina dum hausu hen budi hele suman lege se miss powder kham hapsan jare miss powder ni koina se hapjai sa
ꯃꯌꯥꯝ ꯅꯨꯃꯤꯠꯇꯣ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤꯁꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯌꯦꯡꯋꯥꯏꯐꯥꯎ ꯂꯦꯡꯗꯅ ꯑꯩꯒꯤ ꯃꯦꯃꯣꯔꯤꯁꯦ ꯊꯝꯅꯤꯡꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯃꯆꯨꯁꯤꯗ ꯍꯥꯞꯆꯔꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯊꯣꯡ ꯊꯥꯛꯄ ꯇꯝꯖꯅꯤꯡꯕ ꯃꯤꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯇꯤꯒꯤ ꯌꯨꯝꯗ ꯊꯣꯡꯖꯔꯤꯕꯁꯦ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯏꯗꯅꯀꯣ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯩꯔꯒꯁꯨ ꯁꯤ ꯈꯨꯊꯣꯡꯁꯦ ꯑꯗꯨꯝ ꯑꯃꯨꯛ ꯃꯈꯜ ꯃꯈꯜ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯌꯨꯝ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯕꯅꯤꯅ ꯈꯨꯊꯣꯡꯁꯦꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯑꯃꯒ ꯃꯤ ꯑꯃꯒ ꯏꯃꯨꯡ ꯑꯃꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯐꯥꯎ ꯈꯨꯊꯣꯡ ꯑꯝꯇ ꯃꯥꯟꯅꯗꯦꯕ ꯌꯦꯟ ꯊꯣꯡꯕ ꯑꯣꯏꯔꯣ ꯉꯥ ꯊꯣꯡꯕ ꯑꯣꯏꯔꯣ ꯃꯤ ꯑꯃꯒ ꯊꯨꯝꯁꯤ ꯌꯥꯝ ꯍꯥꯞꯆꯗꯦꯀꯣ ꯑꯍꯥꯟꯕꯒꯤꯁꯦ ꯁꯤ ꯃꯅꯨꯡ ꯆꯪꯁꯤꯟꯅꯕ ꯁꯥꯁꯤꯒꯤ ꯃꯅꯨꯡꯗ ꯍꯣꯔꯦꯟ ꯆꯪꯅꯕꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯊꯥꯛ ꯇꯥꯔꯒꯗꯤ ꯃꯅꯨꯡ ꯆꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯥ ꯉꯥꯒꯨꯝꯕ ꯊꯣꯡꯕꯗꯗꯤ ꯍꯧꯔꯛꯄꯒꯤ ꯁꯨꯝ ꯀꯥꯟꯗ ꯐꯨꯜꯗ ꯃꯌꯥꯝ ꯊꯥꯛꯆꯟꯕꯁꯨ ꯍꯣꯔꯦꯟ ꯈꯌꯥꯛꯅꯔꯒ ꯍꯥꯎꯇꯦ ꯑꯗꯨꯗꯨꯅ ꯈꯔ ꯍꯥꯞꯄꯒ ꯈꯣꯝꯖꯤꯟꯖꯔꯦ ꯁꯤꯗꯩꯗꯤ ꯃꯩꯁꯦ ꯄꯤꯛꯂꯞꯅ ꯂꯩꯊꯕꯤꯔꯗꯕꯅꯤꯀꯣ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯊꯝꯃꯨꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯥꯁꯟꯗꯅꯕ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄꯤꯔꯒ ꯌꯦꯡꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯠꯍꯧꯔꯅꯤ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯊꯨꯝꯗꯣ ꯂꯥꯁꯇ ꯂꯣꯏꯔꯝꯗꯥꯏꯗ ꯅꯝꯒꯗꯕ ꯆꯥꯡꯁꯦ ꯑꯔꯣꯏꯕ ꯁꯔꯨꯛꯇꯣ ꯑꯗꯨꯗ ꯊꯥꯛꯄꯤꯒꯗꯕ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯁꯤ ꯂꯩꯔꯦꯀꯣ ꯎ ꯃꯣꯔꯣꯛ ꯈꯤꯇꯪ ꯊꯥꯛꯆꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯗꯦꯕ ꯑꯗꯨꯗꯨꯅ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯆꯥꯡ ꯑꯃ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯞꯆꯩꯁꯦ ꯃꯁꯥꯂꯥ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯕꯤꯅꯤꯡꯉꯒꯁꯨ ꯃꯣꯔꯣꯛ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯍꯥꯞꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯒꯔꯝ ꯃꯁꯥꯂꯥ ꯍꯥꯞꯆꯔꯦ ꯃꯅꯝꯒꯗꯤ ꯑꯁ ꯂꯣꯏꯔ ꯄꯣꯠꯅꯤ ꯁꯤ ꯉꯧꯔꯤ ꯇꯥꯏꯃꯤꯡꯗꯣ ꯁꯦꯠꯂꯦ ꯍꯥꯏꯁꯤꯅ ꯃꯌꯥꯝ ꯏꯁꯥ ꯏꯊꯟ ꯊꯥꯒꯠꯆꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯌꯨꯝꯗ ꯌꯦꯟ ꯊꯣꯡꯕ ꯈꯣꯠꯄꯗ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯖꯟꯕꯒꯤ ꯋꯥ ꯅꯠꯆꯗꯦꯀꯣ ꯁꯨꯝ ꯀꯥꯟꯗ ꯃꯩ ꯂꯩꯈꯠꯄ ꯌꯥꯗ꯭ꯔꯤ ꯃꯩꯁꯦ ꯄꯤꯛꯂꯞꯅ ꯂꯩꯊꯕꯤꯔꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯡꯗꯣꯛ ꯑꯃꯨꯛ ꯃꯊꯪꯒ ꯑꯣꯠꯄꯤꯕ ꯀꯥꯁꯟꯗꯅꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯊꯝꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯝ ꯊꯣꯡꯕꯤ ꯏꯁꯥꯗ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄꯤꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯇꯧꯅꯩꯌꯦꯀꯣ ꯁꯤꯗ ꯃꯆꯨ ꯐꯖꯔꯦ ꯑꯗꯣ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯆꯥꯛꯁꯨ ꯂꯥꯝꯅꯔꯛꯑꯦ ꯒ꯭ꯌꯥꯁꯁꯨ ꯇꯥꯡꯕꯅꯤꯅ ꯒ꯭ꯌꯥꯁꯁꯨ ꯁꯦꯞ ꯑꯣꯏꯅꯕ ꯃꯇꯝꯁꯨ ꯊꯨꯅ ꯂꯣꯏꯅꯕ ꯃꯇꯝ ꯌꯥꯝ ꯃꯥꯡꯗ꯭ꯔꯦꯗꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯑꯣꯏꯗꯤ ꯀꯨꯏꯅ ꯆꯪꯉꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯑꯦ ꯊꯦꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯁꯠ ꯂꯣꯏꯁꯟꯅꯕꯅ ꯇꯧꯖꯔꯦ ꯇꯣ ꯍꯦꯛ ꯍꯥꯞꯄꯒ ꯑꯗꯨꯝ ꯁꯧꯔꯤꯁꯨ ꯏꯁꯤꯡ ꯑꯁꯥꯕꯅꯤꯅ ꯑꯏꯪꯕꯅ ꯍꯥꯞꯄꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯨꯜꯂꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯋꯥꯠꯍꯧꯕ ꯊꯨꯝꯒꯤ ꯁꯔꯨꯛꯇꯣ ꯀꯌꯥꯝ ꯆꯥꯟꯅꯒꯗꯒꯦꯗꯣ ꯑꯔꯣꯏꯕꯒꯤꯁꯤꯗ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯨꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯧꯍꯜꯂꯦ ꯁꯤꯗ ꯃꯩ ꯂꯩꯈꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯏꯅꯤꯀꯣ ꯁꯦ ꯁꯨꯝ ꯀꯥꯟꯗꯗꯤ ꯃꯩ ꯁꯣꯜꯍꯟꯕ ꯌꯥꯗ꯭ꯔꯦ ꯂꯩꯈꯠꯄꯤꯔꯒ ꯃꯩꯗꯣ ꯀꯟꯅ ꯑꯗꯨꯝ ꯊꯥꯕꯤꯔꯦꯀꯣ ꯑꯗꯨꯅꯦ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯑꯩꯁꯦ ꯐꯗꯤꯒꯣꯝꯁꯦ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯏꯔꯣꯟꯕꯗꯨꯗ ꯊꯥꯛꯇꯣꯛꯄꯗꯨꯗ ꯑꯗꯨꯒ ꯚꯥꯞꯁꯨ ꯑꯣꯏꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯈꯔ ꯈꯥꯛꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯐꯗꯤꯒꯣꯝꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯌꯥꯅꯕ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯐꯗꯤꯒꯣꯝ ꯊꯥꯛꯇꯗꯤ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯈꯔꯒꯤ ꯔꯣꯁꯀꯤ ꯋꯥꯅꯤꯀꯣ ꯑꯗꯨꯗꯨꯅ ꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯇꯤꯟꯕꯨ ꯌꯣꯠꯈꯠꯂꯛꯏꯍꯦ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯦꯅ ꯂꯩꯔꯦꯀꯣ ꯂꯣꯏꯔꯦ ꯇꯣ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩ ꯈꯨꯊꯣꯡꯁꯦ ꯍꯥꯎꯔꯣꯏ ꯀꯥꯏꯅꯒ ꯁꯤꯗꯕꯤꯔꯛꯀꯅꯨꯀꯣ ꯑꯩ ꯕꯤꯠ ꯌꯥꯝ ꯍꯟꯈꯤꯅꯦꯕ ꯍꯥꯏꯗꯤ ꯊꯣꯛꯆꯔꯛꯇ ꯉꯥꯏꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯇ ꯉꯥꯏꯔꯤ ꯑꯗꯨ ꯃꯤꯅꯒ ꯑꯗꯨꯃꯥꯏꯅ ꯕꯦꯠ ꯀꯃꯦꯟꯒ ꯊꯤꯅꯒ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛ ꯍꯥꯞꯄ ꯍꯧꯖꯔꯦꯀꯣ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯊꯣꯡꯍꯟꯅꯤꯡꯕ ꯏꯟꯁꯥꯡꯒ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯑꯩ ꯊꯣꯡꯖꯔꯛꯀꯦ ꯁꯤ ꯂꯩꯔꯦꯀꯣ
ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯕꯤꯕ ꯃꯤ ꯌꯥꯎꯕꯁꯤꯡꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ